ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯂꯥꯝ ꯇꯧꯖꯔꯤ. ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ. ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ. ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯈꯣꯡꯁꯥꯟꯕ ꯄꯟꯗꯨꯞ 15 ꯄꯗ 12 15. ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔꯗꯒꯤ ꯃꯣꯁꯦꯅ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯃꯤꯁꯤꯡꯕꯨ ꯆꯤꯡꯗꯨꯅ ꯁꯨꯔ ꯀꯧꯕ ꯂꯝꯗꯨꯗ ꯂꯩꯕ ꯂꯝꯍꯥꯡꯗꯨꯗ ꯂꯥꯛꯈꯤ. ꯃꯈꯣꯏꯅ ꯅꯨꯃꯤꯠ 6 ꯂꯝꯍꯥꯡꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗꯦ. ꯃꯈꯣꯏꯅ ꯃꯔꯥ ꯌꯧꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯐꯪꯈꯤꯕ ꯏꯁꯤꯡꯗꯨ ꯊꯛꯄ ꯌꯥꯈꯤꯗꯦ. ꯃꯔꯝꯗꯤ ꯃꯔꯥꯗ ꯐꯪꯕ ꯏꯁꯤꯡꯗꯨ ꯊꯣꯏꯗꯣꯛꯅ ꯊꯨꯝꯍꯤ ꯑꯣꯏꯔꯝꯃꯤ. ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯃꯐꯝꯗꯨꯕꯨ ꯃꯔꯥ ꯍꯥꯏꯕꯗꯤ ꯑꯌꯥꯛꯄ ꯍꯥꯏꯅ ꯊꯣꯟꯈꯤ. ꯃꯤꯁꯤꯡꯅ ꯃꯣꯁꯦꯒꯤ ꯃꯥꯌꯣꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯛꯀꯗꯧꯔꯤꯕꯅꯣ? ꯃꯣꯁꯦꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯀꯞꯂꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯎꯠꯄꯤꯈꯤ. ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤꯗꯨ ꯏꯁꯤꯡꯗ ꯊꯥꯗꯕ ꯃꯇꯝꯗ ꯏꯁꯤꯡꯗꯨ ꯊꯛꯄ ꯌꯥꯈꯤ. ꯃꯐꯝꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯖꯥꯊꯪ ꯑꯃ ꯄꯤꯅꯕꯤꯔꯝꯃꯤ. ꯃꯐꯝꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯕꯨ ꯆꯥꯡ ꯇꯧꯕꯤꯔꯝꯃꯤ. ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ. ꯀꯣꯔꯤꯟꯊꯤꯌꯣꯁꯤꯡꯗ ꯄꯣꯜꯅ ꯏꯕ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 5 ꯄꯗ 18. ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯇꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ. ꯑꯔꯤꯕ ꯄꯣꯠ ꯂꯥꯟꯊꯣꯛꯈ꯭ꯔꯦ. ꯌꯦꯡꯉꯨ, ꯄꯣꯠ ꯃꯈꯩ ꯏꯅꯧ ꯅꯧꯔꯛꯂꯦ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯆꯥꯕ ꯃꯇꯝ ꯄꯤꯅꯕꯤꯔꯦ. ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯩꯅꯖꯒꯗꯧꯔꯦ. ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ, ꯄꯥꯡꯕꯤꯌꯨ. ꯅꯆꯥꯅ ꯊꯧꯔꯥꯡ ꯇꯧꯖꯕꯁꯤ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯇꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯊꯕꯛ ꯇꯧꯕꯤꯌꯨ, ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯄꯨꯟꯁꯤꯅꯤ. ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯄꯨꯟꯁꯤꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯇꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ. ꯌꯦꯡꯉꯨ, ꯄꯣꯠ ꯃꯈꯩ ꯏꯅꯧ ꯅꯧꯔꯛꯂꯦ. ꯖꯤꯁꯨꯒꯤ ꯃꯄꯥꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯕ ꯉꯝꯗꯦ. ꯑꯔꯤꯕ ꯄꯣꯠꯄꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯍꯟꯕꯤꯕ ꯉꯝꯕ, ꯑꯔꯤꯕ ꯃꯤꯕꯨ ꯑꯅꯧꯕ ꯃꯤ ꯑꯣꯏꯍꯟꯕꯤꯕ ꯉꯝꯕ, ꯑꯔꯤꯕ ꯃꯤꯄꯥꯟꯕꯨ ꯑꯅꯧꯕ ꯃꯤꯄꯥꯟ ꯑꯣꯏꯍꯟꯕꯤꯕ ꯉꯝꯕ, ꯑꯩꯈꯣꯏꯕꯨ ꯄꯨꯝꯅꯧ ꯅꯧꯍꯟꯕꯤꯕ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯖꯤꯁꯨꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ ꯆꯪꯖꯗꯨꯅ ꯖꯤꯁꯨꯗ ꯂꯩꯕ ꯇꯥꯏ. ꯖꯤꯁꯨꯗ ꯂꯩꯗꯨꯅ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯟꯕ ꯇꯥꯏ. ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯩ ꯈ꯭ꯔꯤꯁꯇꯥꯟꯅꯤ, ꯑꯩꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯑꯆꯨꯝꯕ ꯑꯗꯨ ꯂꯩꯇꯦ. ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯅꯠꯇꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯅꯠꯇꯦ. ꯅꯍꯥꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯂꯕ꯭ꯔꯥ? ꯅꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯤꯕ꯭ꯔꯥ? ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯍꯥꯟꯕꯗꯗꯤ ꯃꯔꯥꯒꯤ ꯏꯁꯤꯡ. ꯃꯔꯥꯒꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯤ ꯈꯣꯡꯁꯥꯟꯕ ꯄꯟꯗꯨꯞ 15 ꯄꯗ 12 15 ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ. ꯑꯗꯨꯉꯩ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯅ ꯏꯖꯤꯞꯇꯒꯤ ꯀꯅꯥꯟ ꯇꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ. ꯂꯩꯀꯪꯂꯥꯗ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ. ꯃꯈꯣꯏꯅ ꯃꯔꯥ ꯀꯧꯕ ꯃꯐꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡꯗꯤ ꯐꯪꯈꯤ. ꯑꯗꯨꯕꯨ ꯃꯔꯥꯒꯤ ꯏꯁꯤꯡꯗꯨ
ꯈꯥꯃꯟꯕꯗꯒꯤ ꯖꯥꯛꯃꯟꯕꯗꯒꯤ ꯊꯛꯄ ꯌꯥꯔꯝꯗꯦ꯫ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯧꯁꯤꯒꯤ ꯃꯊꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤ꯫ ꯃꯧꯁꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯀꯞꯂꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯎ ꯄꯥꯝꯕꯤ ꯑꯃ ꯎꯍꯟꯕꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯕ ꯃꯇꯝꯗ ꯃꯔꯥꯒꯤ ꯑꯈꯥꯕ ꯏꯁꯤꯡꯗꯨ ꯊꯛꯄ ꯌꯥꯈꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯄꯤꯅꯕꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯈꯥꯕ ꯑꯌꯥꯛꯄ ꯊꯛꯄ ꯌꯥꯗꯕ ꯃꯔꯥꯒꯤ ꯏꯁꯤꯡꯅ ꯈꯣꯏꯊꯨꯝꯅꯔꯕ ꯏꯁꯤꯡ ꯑꯣꯏꯈꯤ꯫ ꯀꯥꯟꯅꯗꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯌꯥꯕ ꯀꯥꯟꯅꯕ ꯏꯁꯤꯡ ꯑꯣꯏꯈꯤ꯫ ꯃꯤꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯟꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕ ꯏꯁꯤꯡ ꯑꯣꯏꯈꯤ꯫ ꯑꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯅꯧꯕ ꯏꯁꯤꯡ, ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯛꯂꯦ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯑꯈꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯃꯤ, ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯃꯤ, ꯃꯤꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯑꯔꯤꯕ ꯃꯤꯅꯤ, ꯃꯈꯣꯏꯅ ꯑꯔꯤꯕ ꯃꯤꯄꯥꯟ ꯄꯥꯜꯂꯤ, ꯃꯈꯣꯏꯗꯤ ꯃꯁꯥꯒꯤꯗꯃꯛꯇꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ, ꯑꯇꯣꯞꯄꯒꯤꯗꯃꯛꯇꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯁꯤꯡꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯈꯥꯕ ꯃꯔꯥꯒꯤ ꯏꯁꯤꯡꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯑꯋꯥ ꯑꯅꯥꯅ ꯊꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯄꯤꯅꯕꯤꯕ ꯎꯄꯥꯝꯕꯤꯒꯤ ꯃꯄꯥꯅ ꯃꯔꯥꯒꯤ ꯑꯈꯥꯕ ꯏꯁꯤꯡꯅ ꯑꯊꯨꯝꯕ ꯏꯁꯤꯡ ꯑꯣꯏꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯝꯅ ꯄꯤꯅꯕꯤꯔꯤꯕ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯇꯅ ꯑꯈꯥꯕ ꯃꯤꯁꯤꯡꯅ ꯑꯊꯨꯝꯕ ꯃꯤ ꯑꯣꯏꯕ ꯉꯝꯃꯤ꯫ ꯍꯦ ꯑꯈꯥꯕ ꯃꯤ, ꯍꯦ ꯑꯔꯤꯕ ꯃꯤ, ꯖꯤꯁꯨꯅ ꯅꯪꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯤꯔꯤ꯫ ꯆꯪꯖꯍꯧꯔꯣ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ, ꯃꯥꯇꯅ ꯅꯪꯕꯨ ꯅꯧꯊꯣꯛꯍꯟꯕꯤꯕ ꯉꯝꯃꯤ꯫ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯍꯟꯕꯤꯒꯅꯤ, ꯅꯍꯥꯛꯄꯨ ꯄꯨꯝꯅꯧ ꯅꯧꯊꯣꯛꯍꯟꯕꯤꯒꯅꯤ꯫ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯅꯁꯥꯒꯤꯗꯃꯛꯇꯁꯨ, ꯏꯃꯨꯡ ꯃꯅꯨꯡ, ꯀꯩꯔꯣꯏ ꯂꯩꯀꯥꯏ, ꯈꯨꯟꯅꯥꯏ, ꯁꯤꯡꯂꯨꯞ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤꯒꯤꯗꯃꯛ ꯀꯥꯟꯅꯕꯅ ꯊꯜꯂꯕ ꯃꯤ ꯑꯣꯏꯍꯟꯕꯤꯒꯅꯤ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕ꯭ꯔꯥ? ꯅꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯕ꯭ꯔꯥ? ꯑꯅꯤꯁꯨꯕꯗꯗꯤ ꯇꯤꯟꯈꯥꯛ ꯑꯃꯁꯨꯡ ꯀꯨꯔꯥꯛ꯫ ꯇꯤꯟꯈꯥꯛꯇꯤ ꯃꯇꯨ ꯆꯣꯝꯃꯤ, ꯃꯇꯨꯅ ꯃꯤ ꯖꯨꯏ, ꯃꯤꯕꯨ ꯍꯥꯀꯠꯆꯍꯜꯂꯤ, ꯐꯨꯔꯤ ꯊꯨꯡꯍꯜꯂꯤ꯫ ꯇꯤꯟꯈꯥꯛ ꯑꯃꯅ ꯃꯤ ꯀꯌꯥ ꯑꯋꯥꯕ ꯄꯤꯕ ꯉꯝꯃꯤ꯫ ꯃꯆꯨ ꯀꯌꯥꯒꯤ ꯇꯤꯟꯈꯥꯛ ꯂꯩ, ꯑꯗꯨꯕꯨ ꯐꯖꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯁꯛ ꯊꯤ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏ꯫ ꯇꯤꯟꯈꯥꯛ ꯎꯔꯒ ꯄꯥꯈꯠꯄ ꯃꯤ ꯐꯥꯎꯕ ꯂꯩ꯫ ꯇꯤꯟꯈꯥꯛ ꯑꯃ ꯍꯛꯆꯥꯡꯗ ꯀꯥꯔꯛꯄꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯦ꯫ ꯇꯤꯟꯈꯥꯛꯀꯤ ꯑꯐꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯇꯤꯟꯈꯥꯛꯀꯤ ꯀꯥꯟꯅꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯀꯨꯔꯥꯛꯇꯤ ꯃꯁꯥ ꯄꯥꯜꯂꯤ, ꯃꯆꯨ ꯀꯌꯥꯒꯤ ꯀꯨꯔꯥꯛꯅ ꯄꯥꯏꯔꯛꯄꯗ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ꯫ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇꯅꯤ, ꯑꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯨꯔꯥꯛꯀꯤ ꯐꯖꯕꯅ ꯁꯨꯝꯍꯠꯇꯨꯅ ꯀꯅꯥꯒꯨꯝꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯐꯥꯎꯕ ꯀꯣꯛꯍꯜꯂꯤ꯫ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯅ ꯄꯣꯊꯥꯕ ꯐꯪꯖꯩ꯫ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ! ꯇꯤꯟꯈꯥꯛꯀ ꯀꯨꯔꯥꯛꯀ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯁꯤꯃꯗꯤ ꯃꯥꯟꯅꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯉꯛꯄꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯐꯠꯇ꯭ꯔꯕ ꯇꯤꯟꯈꯥꯛ ꯑꯁꯤꯗꯒꯤ ꯐꯖꯔꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯀꯨꯔꯥꯛ ꯑꯣꯟꯈꯤ꯫ ꯇꯤꯟꯈꯥꯛꯅ ꯀꯨꯔꯥꯛ ꯑꯣꯜꯂꯕꯗ ꯇꯤꯟꯈꯥꯛꯇꯤ ꯁꯤꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯕ ꯀꯨꯔꯥꯛꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯤꯟꯈꯥꯛꯀꯨꯝꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ, ꯃꯤꯕꯨ ꯋꯥꯍꯟꯕ ꯇꯤꯟꯈꯥꯛꯀꯨꯝꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ꯫ ꯇꯤꯟꯈꯥꯛ ꯑꯃꯅ ꯃꯊꯪ ꯃꯊꯪ ꯇꯣꯡꯗꯨꯅ ꯃꯤ ꯀꯌꯥ ꯋꯥꯍꯟꯕꯒꯨꯝ, ꯃꯤ ꯀꯌꯥ ꯑꯃꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯕ ꯃꯤꯁꯤꯡ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯦ ꯃꯤ ꯇꯤꯟꯈꯥꯛ, ꯅꯪꯅ ꯀꯔꯤꯒꯤ ꯇꯤꯟꯈꯥꯛ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ? ꯅꯍꯥꯛꯄꯨ ꯖꯤꯁꯨꯅ ꯀꯨꯔꯥꯛ ꯑꯣꯏꯍꯟꯕꯤꯒꯦ, ꯀꯨꯔꯥꯛ ꯑꯣꯜꯍꯟꯕꯤꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯖꯤꯁꯨꯒꯤ ꯈꯨꯌꯥꯗ ꯆꯪꯖꯔꯕꯗꯤ, ꯅꯪꯅ ꯖꯤꯁꯨꯗ ꯂꯩꯔꯕꯗꯤ, ꯇꯤꯟꯈꯥꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯪꯒꯤ ꯑꯔꯤꯕ ꯃꯤ ꯑꯗꯨ, ꯅꯍꯥꯛꯀꯤ ꯑꯔꯤꯕ ꯃꯤꯄꯥꯟ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯅꯍꯥꯛꯅ ꯑꯅꯧꯕ ꯃꯤ, ꯑꯅꯧꯕ ꯃꯤꯄꯥꯟ, ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯕ ꯉꯝꯖꯒꯅꯤ꯫ ꯅꯪꯅ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯕꯗ ꯅꯪꯒꯤ ꯑꯔꯤꯕ ꯃꯤꯄꯥꯟ ꯑꯗꯨ ꯇꯤꯟꯈꯥꯛꯅ ꯁꯤꯕꯒꯨꯝꯅ ꯁꯤꯗꯨꯅ ꯂꯩꯍꯧꯒꯅꯤ꯫ ꯅꯪꯅ ꯀꯨꯔꯥꯛꯀꯨꯝꯅ ꯅꯅꯤꯡꯇꯝꯅ ꯄꯥꯏꯒꯅꯤ꯫
ꯑꯔꯤꯕ ꯃꯤꯄꯥꯟꯗꯒꯤ ꯅꯍꯥꯛꯅ ꯅꯤꯡꯇꯝꯂꯒꯅꯤ꯫ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛꯇꯤ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯔꯥꯒꯤ ꯑꯈꯥꯕ ꯏꯁꯤꯡꯒꯨꯝꯕꯅꯤ, ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯇꯤꯟꯈꯥꯛꯀꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛꯇꯤ ꯀꯥꯟꯅꯕꯅ ꯊꯜꯂꯕ ꯃꯔꯥꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯏꯁꯤꯡꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯀꯨꯔꯥꯛꯀ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯅꯉꯣꯟꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯄꯤꯅꯕꯤꯔꯦ, ꯑꯅꯧꯕ ꯃꯤꯄꯥꯟ ꯄꯤꯅꯕꯤꯔꯦ꯫ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯊꯧꯖꯥꯟꯕꯤꯁꯅꯨ꯫ ꯑꯥꯃꯦꯟ꯫